Hauzik COVID-19 ga mari leinana thamliba lockdown gi cheirakta ngarang numidang Imphal Police Station gi manung chanba Sagolban Bijoy Govinda Mabudong Mantri Leiraki lambi nakalda mapu masak khangdaba airweg ama leirambadagi bom oiramgatra haina miyam mipai narure Yungkhaibam taudan khanba luwang koba pala isai sakpa mioi amagi loinabina hairiba airweg adu mahaki mapuroibana isai sakpa chatpada puba bekni Kauduna lambi nakanda hundok lambani haiduna hairakpadagi miyam mipai naramba adu handhanaki Air India ki flight service tha ani ga muk sangdokre center na nauna sangdokliba matam asi lakliba August 13 faubani masiga tharaga matam sangdokpa asi ahumlak sumani Assamda ising echou thokpadagi ngarang mioi ahum amaga su leikhidre hauzik phawbada Assam gi district kulhumdoida ising thumjin khibaga loinana mioi lak mapan gi mathakta awana nanghankhre leikhidraba mioi ahum asi ising na Iraq naduna leikhidabani amadi makoi sing asi Barbeta Demazi amadi Udalguri dagini hauzik phawbada Assamda mioi kun mathoi leikhidre amadi mioi lishing kun taret henbana echou asina sokhankhre